Class Boycott Khongjang Chathaba Houkhre Henna Kanba Khongjang Lakkani Kakching Higher Secondary School gi tongan-tonganba subject singgi Watliba sing tharaktabagi mayokta school asigi Maheiroising amadi all Kangle Students Union aksuna matam kaktaba Class Boycott toubagi Khongjang changsinkhre Khongjang adugi matangda Class 11 Commerce ki Class Monitor Salam Sonia koubi maheiroi amana fongdorakpada school asida physics History, Education, Economics, Geography, Commerce, Manipuri amadi English subjecta oza manga leigadabada ama khaktamak leiba amadi ani khak leiba yauri Watliba ozasing asi thabiraknaba matam thakiba adu faubada tharaktabadagi Khongjang asi changsinbani haiki Kakching Higher Secondary gi oina hana zo akoi kano media gi thongda haijagare akoi oza kayang gi matik wa le haiduna akoi mari leina bo authority singsina thabire kano day 25 July da order di matungina oza mari thabire education minister makaina ado thabire bo za makai je nama gi oina thabire ra ming khatagira haina hangjaline maramdi school asida ngashi phauba akoi kano tawba join tawba lakri aduna oza se asungki matik wa le by stream arts stream da science da adagi commerce stream da oza gi awat pasigi na maram oiraga koi class mapung phana tawba ngamjadre aduna like kano mari leina mo authority singna atu matam da Watliba oza makai so thabiro oza mari thara isna su sujiba akoi oza atugi matik yam wali mari leina mo authority singna education minister lairiba makaisina atu matamda akoi gi Watliba oza sing thabiro thabirakta bataraga akoi class boycott ornena matung darakpada su akoi akan Khongjang kaya changjin gini oza sing thabirakki phawba Amaromda Khongjang aduga mari leinana all Kangle Students Union gi General Secretary Ksh National na fongdorakpada laingaki school Fagat-hansi mission gi makhada su leiriba higher secondary asida oza watuna mahai ningthina tamba fangdre oza tara humdoirom watpada ahum khaktamak posting pirak leba asisu join tawdre hairi School asigi oza watpagi mathakta school asigi science laboratory matamga chunaba oidri awat apa lairiba sing asi mari leinaba loisangna yengsinbiduna athuba matamda menkhatuna maheiroi singbu ningthina mahai tamba fanghanbiu haina fongdorakhi Houkhre school sida watpa oza singse khoina thopiroina oza watpa khara pibira pasi mamingi oina moina order thopire aduga houkhre school sida join tawba leitri oza su lakpa leitri aduga laiba oza singsisu haidi kayam kuina school sida leigadawrino utilization atopa mafamda sidana posting sipiraga atopa te utilization chatigadra haibagi chingnabasu lei at the same time amaksu kaidawi haiba matamda school sigi grade 4 gi watlaga staff watlaga leiringai sida school sigi oza school sigi grade 4 gi staff ani amaksu school sida order thoga atopa te utilization pugore banan August ki date 7 sida July ki date 7 sida order thokpani 2024 gi hairibo order sisu government athuba matamda kakpiu wala ga leiriba pot sida sigi awat pa mendi gadra hairaga school sida gi oina namagi oina order posting si thajilla to pada utilization sumaina chatiba gi pot si kakpiu athuba matamda kakpiu school sigi hojik leiriba library school sida library ba magi lab ki phibam adagi lab sibu yinjinminaba satra mai practical tawana mating kijikta su pangnaba lab attendant amau leite leiriba lab ki phibam singsu leiriba government authority singsena laaga amuktang yengbiu khoina sida tawriba se maheiroi khunai gi damakta khoina tawjabani sida awat apana pikthalaba school sibu government gi maikei dagi laktuna athuba matamda yengsinbiu Watliba singsibu mengsinbiu haina ningsingjari